Special Crime Update Taramathoy Shuba Tangkak Mamang Dalize Kriba Special Crime Update Ki Wari Singdagi Top Wari Amakang August Ki Tang Tara Truk Thokiba Singba Thodok Amakang Loinana Thodok Asigi Waroi Shinnoina September Gi Tang Kulhumdoida Awonba Maporokre Adu Wari Sima Kokti Tabi Dragadi Wari Sigi Chapchaba Mahoda di Adomna Kangwamlo Wari ni Habasida Adomna Lana Lawikino Asingba Thodok Adongi Punchida Se Hektamok Thokpe Yes Pikliba Chahi Mari Mangak Tangariba Ngang Nupi Machani School da Rape Chathaki Thodok si tabada ataba migi thamoida tujungba aduga tabada heinadaba hangoiba phawbasi yauki adubu athongi piklibi chadun school chappa matamda ijat mangalaga tharaklabadi adom kari tawgani thodok thokiba se august ke tang 13 tani aduga thodok asigi waroishin haigadra ngarang na hantani september gi tang 23 ningthokaba numi nupi te sathariba crime sing khangen hengalaki india nupi singi mathakta ka hena crime sathaba aduguma chawba leba kaman hadak tha manishda su khare hena Tongan Nupi Sing Matakta Sataba Rape Sing Mihat Mipun Sing Kangin Hengal Kolkata Gi Thodok Loidri Bihar da Thokiba Thodok Assam Gi Thodok Aduga Handakta Somo Chahi Mari Manga Kaktangariba Angang Anida Maharashtra Mumbai Thane Gi Jila Asida Thodok Ama Thoki Miyamna Ihok Kya Hoduna Mafam Asida Nupi Singi Life Kyam Shape Oribage Amadi Thodok Adu Cheneriba Singadu Fasi Thoduna Halo Haidna Hainaraki Wari Singa Siga Kupamaro Makada Pijari Thane Jila Badlapur August ki tang 13 ta thoka thodok aman maraibak thirabi angang nupi macha ani sigi imung manung na thodok si khanglak na matungda FIR pan matam na school na mateng pangkidi masida imung manung school da waroki amadi FIR pan matam da pung 10 ga ni thoi hena thengthan ki adubu irang asi nemthana na bari haiduna lady attendant adugo oja ama thodok adugi dama school gi kangbu na suspend tok tokira adubu case asi hektama solve tokadra police na haibada school aduda CCTV matik sana panti chenaba school gi sweeper wise setpa Haatkhre sinde Third party ki company magi makhada school adu da mahak sweeper oina thabak changlakibani loinena pigliba nupi masa sing makoi gi washroom da sangthok changchin tawada mahakpu he marak ta thabak sijane angang sing adu washroom changba washroom dagi makoi bomu classroom da porokpagi thaba si mangonda hek sine hari tawdo sigi matung da mama mapa amadi penhadraba miyamna lambi da rally sakhi school gi pochai thugai ki railway gi track phawba da jam ohin ki police na masigi da miyoi kya su phajin ki UP Bihar Masidagina Maharashtra Phawbada Lakiba Railway gi lambi singda apanbo iduna train phawbada chalhanki police na sunoi kya kapki loinana mipa mipun khara su thoki handak thokiba thodok asida hena miyamna penadaba kholaw kya su launarki ngarang na hanta su Kolkata gi thokiba thodok adugi mai hodunu leinari marak asida suguma thodok ma tholokpuda miyamna hena penada bhaibudu oiki tasengmudi wafam asi angang nupi masa adugi mamana school da chatlu haibada angang aduna school chatpa ngamloi haiduna kablaki karigi da mutu school chatpa ngamloi doribano haiduna Mahang wafam ase haiba matamda mamana wafam ase hangba matamda school aduda leiba dada amana mahang asumna tawi haiduna mahaki mafi maro loktoktuna washroom da chathakiba thabak thoram sing adugi matangda mama da likiram mama wafam ase tabada angakpoki pikliba chahi mari manga kaktangari ba nupi masa aduda aduk tamthiriba thabak adu chatharamgane haibadu mama pana thajaki adubu angang aduna ki hangoina amadi akiba maga yauraga tamlak iba wafam asidagi angakpoki hariba wafam ase apopi mamana magi mapuribeda muktamki Masigi matungda school aduda angang nupi masa aduga larik taminabi angang amagi mama mapada wari sitamki matam aduda chap manana imung aduda makhoi gi masa nupi su school chalu yade school da makhoi gi dada amana phattaba thabak tawi haiba wafam ase haidunu leram wafam ase chap manabadagi school da chatuna mama pasingna wakat khiram adubu school gi authority na wafam adu thawa sakiram masigi matungda police ta chalaga wafam ase tamlaga khara phagadra haiduna police ta chalaga pautamki police na amuk hena Pong tarani thoi thengthakiram masigi matungda mama mapana case asigi matangda kanamata thawa sabiraktabadagi civil society kharaga tanharaga thabak asigi chumba sengma puthokna bagi dama khonaki amadi police station singda civil society gi miyoi sing thomjinduna thawdo asigi matangda irang macha thokpa horaki madugi matungdagi miyam punamak mathang irang asi haujalakpadagi tangai phadana police na case asi lokhotpataki asumna FIR palaba matungda police na Haatkhre sinde haribasi kanano haina thijilaki mahaksi kharbai gaw haina khangnaba mafam adudagi khara chalaga leiba khungang amadagi mahaki mama mahaki mapa mahaki mayamba mataima punna leiram adubu yamna nungai yaifaba imung amadi oiramdi police na makata na mahaki maramda thijanma matamda mahaksi ahumlak lohongkhraba miyoi amani haibasi khangonglamki nupi sing ayamba mahakal lemina bangamloi haiduna loinamak kainakhi haiba wafam asisu khanglaki school da miyamna irang hobe henjalaki Miyam ki punchida kaiba kya laki mara leba miyo edu farsi tawduna halu haiduna miyam punomona irang ase hujalakpadagi angakpoiki police na miyo chahungi mathakta case file tawki loina na miyo kya so fajin ki
मियामगी अपामदी मरा लेब मियो यदु फास्ट ट्रैक कोर्ट की मखादा महपु फर्सी तौबगी दंडी पीबा अदुनी अमदी थौदोक अदुदा पुलिसना करिगिदमक्ता पुंग 12 थेंगदरिबनो हाइदुना मियाम पुनमना खोलाव क्या लाखि मसी मतुंगदा मकोक थंगबा पुलिस ऑफिसरना थिजन हुमजनबदगी एफआईआर खुदकता लौखटखिदबगीदमक पुलिस खरसु सस्पेंड तौखि मसी मखा तारकदा मियामगी इहो अदुदगी तुमिना लेबा यारक्तबदगी अक्षय सिंधे महाक पुलिसना फारा मतुंगदा नुमित 10 वाहंग पाहुननबगीदमक रिमांड लौथगी अमदी अगस्त के तांग 23 जुडिशियल कस्टडीदा थमननबगीदमक्ता तलोजा जेलदा महाक थमखिरम अदुबु मियामदी कैंडल मास रैली चटपा लोइनना पब्लिक मीटिंग तोंगान तोंगान खोलाव क्या लाउदुना मफम अदुदा मियामगी इरांग यामना हिंगलखि महाक जेलदा लेरबसु मियामना पेनबो ओइरमदि मरमदी पुलिसना चार्ज से थांगत्रिबनिना जेलदा लेरिबदु मतम खरगिन करिगुंबा केस थेंगनरक तारबदी मतम सोदुमक चंगनि मतम सांगथादुना लेरबदी मरा लेरबा मी अदु चराक पीबा कैदोंनुदु ngamlo तसेनमक चराक फंगबा नत्रिबनिना जेलदा चंखरे हाइदुना हराउनिंगाई करिसु ओइदि असुमना अगस्त के 13 थोखिबा थौदोक अदुना अगस्त के तांग 23 जुडिशियल कस्टडीदा जेलदा महाक लेखि मसीगी मतुंगदा केस असिगी मायोन अमा लाकपा हुखि मियामना थौदोसगी मतंगदा मखल मखा कयागे प्रोटेस्ट अमदी मास रैली चटननबा सेम सादुना लेखि अदुबु खंगौदना सेप्टेम्बर की तांग 22 दा महाकी लोइनबी महाका काइनरबा अमखंगना रिपोर्ट अमखक तौबा लाखि मदुदी महाका लेमिनरिंग मतमदा महाको ओट नैबा अमदी फिजिकली मंगोंदा टॉर्चर यामना तौबा अदुगुमा मियोय अमनी महाकी नुपी काइनखिबसिंग अदुदसु मंगोंदा चथरिबा अदुगुमना पुमनमक चथकी हाइबना चिंगबा वाफम अमखक पुलिस ता कंप्लेन अमा लाखि पुलिस की क्राइम ब्रांच की कांगबुना हारिबा केस अदु येंगसिलबा मतुंगदा अक्षय सिंधे महाको वाहंग पाहंग तौननबगीदमक कोर्टगी अयाबा अमुक लौखि रिमांड लौथदुना लेरिबा जुडिशियल कस्टडीदा लेरिबा मी अमा पुलिसना हेक्तमक वाहंग पाहंगबा यादे कोर्ट की अयाबा लौरगा तंगाई फदना वाहंग पाहंगदबन असुमना महाकी नुपीना कंप्लेन तौरक्लिबा वाफम अदुगु मरी लेनना वाहंग पाहंग तौबगी अयाबा कोर्टगी लौखिरम अमदी सेप्टेम्बर की तांग 23 तलोजा जेल की मफम अमदा अक्षय सिंधे क्राइम ब्रांच वाहंग पाहंग तौननबगीदमक पुलिस की जेल की बहन अमदा अक्षय सिंधे लौबा जेल द चटखिरमे असुमना मफम अदुदगी तलोजा जेल फाउ चटपदा पुंग 2 रोम चंखिरम नुमिदा वायरम की पुंग 5 ताखि अमदी महाकु जेल दगी क्राइम ब्रांच वाहंग पाहंग तौननबगीदमक्ता लौथोरखि असुमना पुलिस की मियोय मरी सब इंस्पेक्टर संजय सिंधे लोइनना एपीआई नीलेश मोरे अभिजीत मोरे हरीश तावले असुमना मखोय मरी तलोजा जेल दगी अक्षय सिंधेबु पुदुना थौरखिरम असुमना पुलिस की भेन अदुदा ममांग थंगबा सरुक्ता ड्राइवर अमदी सिंधे मखोय अनि फमलम अदुगा अक्षय सिंधे हारिबा एक्यूज अदुगा पुलिस अनि एमगना भेन अदुगी मनुंगदा फमलम वारी सिताबा नुंगाइननबगीदमा सब इंस्पेक्टर संजय सिंधे महाक असि यामना ममिंग लेरबा प्रदीप कौबा स्पेशल एनकाउंटर हाइबदी मी चामगी मथक्ता हाटख्रब केस अमगी अदुगुमलबा स्पेशल एनकाउंटर की पुलिस ऑफिसर मगी मखादा हारिबा थबक अदु महाक लाखिबन हाइबदी महान लुचिंगनगा पुलिस पर्सनल मखोय मरी पुनः लाखिबन असुमना हाईवे अदुदा लाखिबा मतमदा मुंब्रा हाईवे कौबा चिंग अमा कक्लगा मयाइदा फाउदोकलगा चटपा अदुगुम्बा मफम अमदा मखोयगी गाड़ी अदु थौदुना लाखि मनाक नकपद युम लेरमदे दुकान लेरमदे खोंगना चटपा मी लेरमदे इहांग हांगबा लमहांग ngakta ओइबा मफम अमसु ओइरमि असुमना नुमिदा वाइरमगी पुंग 3:45 रोम चटपा मतमदा मनिंगदा तोंगलिबा एपीआई नीलेश मोरेना ममांगदा तोंगलिबा सब इंस्पेक्टर संजय सिंधेदा कॉल तौरखिरम वाफम अदु ताबदा महाक ngakhi वाफम अदुदी मनुंगदा तोंगलिबा अक्षय सिंधे हारिबा मियोय असिना महाकपु करिगिदमक जेलदगी पुथोकलिबनु पुलिसना महाकपु पुरगा चलिबदु अफबा थबक अमगी ओइरमलोय हाइदुना महाक मनुंगदा मरै येली हाइबा वाफमसिन मसीदा नतना मनुंगदा तोंगलिबा पुलिस की मियोयसिंगदा खनाबा हौदुनु लेरे हाइबा वाफम असि सब इंस्पेक्टर अदुदा एपीआई नीलेश मोरेना वाफम असि तमखिरम वाफम अदु तारबा मतुंगदा मांगना माके ड्राइवर दा गाड़ी खामननबगीदम हाइखि अमदी लमहांग अदुगी मताइदा गाड़ी अदु खामदुनु लेरम अमदी पुलिस की भेन अदुगी मनिंग हांगदोलगा मनिंगी सरुक अदुदगी संजय सिंधे महाक काखिरम अमदी करिगिदमक्ता मरै तौरिबनो हाइदुना वारी खरा सानरम असुमना खंगौदनु वारी सानरिंगेगी मतमदा एपीआई नीलेश मोरे हारिबा मियो अदुगी मख्वांगदा यालिबा पिस्तोल अदु अक्षय सिंधेना मुन्ननबा होनकी अमदी नोंमै मुल्लबा मतुंगदा महांगना नोंमै अदु लोट लौखिरम अमदी नोंमै मरु अमा कापथोलकी मसिना एपीआई नीलेश मोरेगी मखोंगदा नोंमैना पानखिरम मसिगी मतुंगदा एपीआई नीलेश मोरे
gari manungda tudunu leki asumna sangana dunu leringai matamda Haatkhre sindena mahana mulliba nongmai aduna gari adugi manungda leriba police sing aduda nongmai na kaaki adubu laibok phabadagi nongmai maru amata lehoriba police sing aduda pankhiramti masigi matungda sub inspector Sanjay sindena mahaki nongmai adu loktholaga yamna yangna anakpa range da Haatkhre sindeda nongmai maru khara kapsin khiram madugi matungda mahak gari adugi manungda shallaga taki gari aduda soklaba API Nilesh More Chhatrapati Hospital da pukhiram adubu makoina nomaina kapkiba Haatkhre sinde shirga porakpani haina lauthoki loinana API Nilesh More makongda khajiktang sokhibadu mahak khudong thiningai oidabana discharge toki adubu Abhijit amadi Haris Taule makoini su thokiba thawdo adudigi BP wangkhatuna anxiety oire haiduna hospital aduda admit tawkhiram asumna encounter gi thawdok amada angang ani izat manghan khiba aduguma mioi Haatkhre sinde police na nongmaina kaptuna hatkhi wafam asi kadai digi loktholiban wafam asi case asigi FIR da police na piriba haibadi sub inspector Sanjay Sindhe na mana piriba FIR adugi copy gi marol sing aduni thawdok adu da chenariba maraleba mi adu court na sibagi charak pidringai da police na mahakpu wahang pahangba atopa case amagini haiduna jail manungdagi pukhraga lamhang amada khut thoknabani haiba thawdok amada hatkhiba asi yamna toina thokpa adugumba encounter gi case singi manung challi hai school aduda sweeper aduna asumba thawdok asi masing langamdana thonkhre haiba pau kya sulak pigliba chahi mari manga khaktangari ba angang anida chathakiba thong adudi ataba mi singi thamoida nungai taba haibadu oi case asigi dama masing yamla mioi kyana Maharashtra da irang hauriban thawdok asigi matangda specialist encounter oriba Pradip da mahakka kayara khana encounter chatpada yaumin nakraba sub inspector amabo crime branch ki oina case asigi damak wahong pahong na bagi thakhiba si tasenamak lambi da thawdok asi thohana na bagi damak sinkibra miyamna satharagliba akanba kholaw court na cherak asi piba ngamlaktabadagi police na thangai sengna encounter amada thawdok asibu thohan kibra adongi wakhanda kari manbibagi thawdok asi chumme haina khanbibra lale haina khanbibra cherakti court na su piba ngamdri fast track court amagi makhada tha ahum phawbugi manungda singma mara leba mi asi matik chaba cherak pibagi niyom kya leirabasu bharat hariba lebak asi oina kayam ngak na satpa ngamlibagi ben amagi manungda police ahumna Haatkhre sindebu matau karamna makhoidigi khulai lakhanna nabagi damakta sinkibano tasena khulai lakhibazala natragana khulai asi laktana direct kaptuna halibra FIR gi wari dadi mafam aduda nongmai laklaga kapki API Nilesh ki makhongda pankhi madugi matungda nongmai maru ani ma kaplakpa matamda manungdu yauriba policing na leithok lesin tawbada makhoida palhaude haiba wafam asini masi matungda sub inspector aduna mangonda yauriba nongmai aduna yamna yangna Haatkhre sinde da onshinduna maru direct oina kapsinki amadi mahak gari manungda mapunchi mangki hojik miyam punamangna hangnaragliba wafamdi thokiba thawdok aduda maraleba mi adu police na encounter tawraga Haatkhre adubu police na wahong pahong na nabagidamak jail dagi mi amabu numidawairam pung 5 da karigidamak puthoklaga chalibano atopa ayok nungthingi matamda karigi puraga chatribano sanglaba pung ani khare henba lamsang aduda mi chanadaba lambi aduda special oina police ki akhanaba crime branch ki timna Haatkhre sindebu karigidamak puduna chalibano bharat ki mafam da tonga tonga na thokiba thawdo wa thoksingda miyam gi ihau lakpadagi ka hena khangba ngamdaba casingda police na makoibu hek encounter tawduna hatpagi thawdok masing langamdana leiri adu orabadi handak September gi tang 19 da thokiba thawdok asi fake encounter amara pikliba angang singbu namja namthiknaba miyoi amada matik chaba kari cherak pihani bharata piribra fast track court mathau ningthijana tawduna asiguma mara leba miyoi singa si khudak khuduk ta cherak piba ngamlabadi miyam gi khoirang khoisaunaba singa si nemtharak pasu yai bharat ki mafam kaya da asiguma rape case singa si handak ki tha ama nisida masing langamdana tholokpa asida handak ki tholiba thawdok asigi miyamna yamna pena daba haibadu oiki loinana pigliba nupi masa singda satharakiba sigumba case asidagi school gi mama mapa sing amadi tongan badi mafam ni miyoi kya marum yauraga railway gi station da amadi tongan mafam kaya da irang kan horki miyam gi irang adu kan horokpa adu phajin punchina bohanabada miyoi chahung gi mathakta police na phadok phasin tauki haujik su case sing asi loidri amadi
मियोई असी सिद्रिंगेगी ममांगदसु मियामगी अचौबा रैली कया चटननबगिदमक मरा लेबा मियोई अदु फासी पियो हाइदनो कोइलाउ लाउबगी थबक चथकी मखा तानसु चथनब सेम सारिंगेदा खंगौदना सेप्टेम्बर की तांग 19 अखनब क्राइम ब्रांच की पुलिस की टीम अमना महाकी लोइनबीना कंप्लेन अमा लाए हाइदनो नुमिदांग वरम वाहंग पाहंगनबगिदमक जेलदगी पूरगा चतखिबा अक्से सिंदे पुलिसना खुद थोकनबगी थौदोक अमदा नोंमई लाई हाइबगी मरालगा लोइनना नोंमईना कापतुना हातखिबा थौदोक असुमना थोखरे अदोंगे थमोइदा करी फाउबिबगे मथंगदा अनौबा केस अमा पुदुना लाक्चगे अखोई पुंगनिंग लोक्सिंग ओइबा वाफम कया लोक्सिनमिनसी सना लेपाक इरमदम कंगलैपाकना याइफरे इमा लेबाककिदमक हिंगमिनसी इमा लेबाककिदमक सिमिनसी।